School excursion Chatpada Akhang Pirakhibasing Miyam Khangna Warakpiyu committee. Thobal Kiyam Sifai Kundongbam Laikai Dalaiba YAL boarding cum coaching center gi mahiroi singamade mama mapasing yauna tha sigi kunithoida moirangi sendrada excursion chaluraga halakpagi lambida parent amadi gari gi miyoi sing phu chaiba tawduna Akhang Pirakhiba thogdokta senaba miyoi sing mari leinaba singna leibak Miyam Khangna Warakpiyu haina mitai community joint coordination committee Waithau tu Hauka and Thobal Khunongna mari leinaba singi pungning sing silakle joint coordination committee asina thadorokpa cherolamada coaching center asigi apik pangang sing amade mama mapa sing yauna numit aduda sendrada excursion chaluraga halakpagi lambida moirang police station dagi kilometer anirom chalaga Royal Enfield motorcycle anida tongduna lakba yu ngawba miyoi ahumna gari bagal piyu yade haiduna bus khamlaga driver sing thaduna ki akhang pibaga loinana gari ki side glass thugairam baga loinana Bisnupur lanthokpa ngambra yengo haiduna ki halam ki haire bus asina makhatana lakpada upokpi yorokpaga loinana nagyata yum leitaba ahangba mafam amada arambai tengolgi logo yawba karama thaujilaktuna bus thatki amade mafam aduda miyoi nifu yankhairom su leiramkhe makoigi luchingbani haina saktakchaba Birjit kauba miyoi amana yu thakpa guardian amana aikoigi angang sohalaki haina lana charge tawrakhe loinana bus driver singthana bohona ki aduga handyman na phubadagi sorok nakalda wan thaduna takhe parent amasu phubikhe bus ta karaktuna video number phone puthoro haina suki hanki haire mikup kharagi matung Bisnupur police ki team ama mafam aduda lakhe makoiga ngai hakti police ka muknakhe tungda excursion chatpa bus adu police ka loinana Bisnupur police station fauba numidang pung mapan khara helakpada lanthorokhe thogdok asida arambai tengol gi isa inau yawi haiba natte adubu arambai tengol gi logo yawba karan yahum yauna chathaba thabak oibana arambai tengol bulana uhanabagi maram oiba yai maram asina mathong uktaba miyoi sing adubu mari leinaba singna leibak Miyam Khangna Warakpiyu haiba coordination committee asigi maikei dagi phongdorokle tampak phawduna cheliba turel singgi imai tamna wangkhalakle Nambul turel gi imai flood level gi mathakta chele haukiba numit nini ro masida leptana sukhiba nongna maram oiduna tampak phawduna cheliba turel gi imai tamna wangkhalakle Imphal phawduna cheliba turel sing maruwaina Imphal turel Nambul turel amade iril turel gi ising imai sing wangkhalakle haujiki oina Nambul turel gi imai warning level gi mathakta chele Manipur government ke water resources department gi fangba paw gi matungin na Nambul turel gi ising imai thong nambol bidagi lowba level da satret ka marfu tare 10 mik mapan manga sino oiduna flood level gi mathakta sele iril turel gi oina lilong thong dagi lowba level da satret ka humudra ga mapan 10 mik manga nipan sino oiduna iril turel gi oina de haujik phawbada ising imai khara wanglabasu mi painingai oide haire haidiba water level sing ase ngasi ayupung mapan phawbagi manungda oikhiba changne masigi mathakta Miyam gi maikhaidagi turel launambal kaiba amade khudong thiba mayoknabagi pau pirakpa leitre department asina su ichau thoktanaba section thorang lakhotuna leire haina department asigi flood control room dagi fangba pau asina makha tarakle ising ichau thoktanaba lakhotpa thorangi manungchanna water resources department na ithai veres ki gate ahum haibade gate number 2 3 amade 4 hangduna ising thadokle veres asigi oina ising imai gi chang ase upstream amasung downstream gi marakta meter ahum lom khenaba leire loinana Imphal veres ki oina su gate number 5 natana atai gate number 1 2 3 amade 4 mapung phana hangduna ising thadokli haire amaromda nongmanini asida state asigi district ayambada paktang nana nong suraba yai haina India Met Department Met Center Imphal na warning tawkhiba leivana makhata na nong suraklagade turel sing asigi imai hengalakpa yana leire nakal amaromda nongmanini asida leptana sukhiba nongna maram oiduna Imphal mayolda leiriba mafam singi leira konsang ising thumjin baga loinana mafam kharada yum ingkholda ising thumjin ba yauna re Israel ga ceasefire tawnaba leite Iran foreign minister Iran amasung Israel anigi marakta ceasefire agreement sign tawnakhraba matung pung aniga minute yangkhai leiraga Iran na Israel da missile kapsilaktuna landarakle haina Israeli military gi maikaidagi maral sirakle maraksida Iran gi foreign minister Araksindi Israel ga hojik phawbagi oina leibak anigi marakta ceasefire agreement amata sign tawnaba leitri haire agency gi pauna hai US president Donald Trump na broker oiduna Tel Aviv ta Iran amasung Israel anigi marakta ceasefire tawnabagi wafam da yanaba leire haina Israel gi prime minister Benjamin Netanyahu na phongdokre amarom da US president Donald Trump na Iran amasung Israel anigi marakta
सीज फायर चटनरी हाइना लाउथोख्रब मतुंग इरान ने इजराइल की खा थंगबा सरुकता मिसाइल कापसिलक्तुना लांदारकपदा रेसिडेंशियल बिल्डिंग अमदा पोखाइदुना मियोय मरी सीख्रे एजेंसी की पाउना हाई यूएस ने ईरान की न्यूक्लियर साइटसिंग B-2 बॉम्बर सिजनदुना था असगी कुनिथोइदा लांदाख्रब मतुंग कतारदा लेबा अमेरिका की अल उदैद एयरबेस हौखिबा निंगथौकाबा नुमितकी नुमिदांगदा इरान एटेक चथख्रे मसीना मरम मोइदुना गल्फ लेबाकसिंगदा लेबा एयर स्पेस कया थिंगजिनख्रे दोहादा लेबा यूएस एयरबेस इरान मिसाइल तरुक कापसिंदुना लांदाख्रब मतुंग दोहादसु बॉम्ब पोखाइबगी मखोल तानखे कतारदा तेरान फोर्सना माई पांगने एटेक चथख्रब मतुंग इजराइल द सीज फायर इम्पोज तौखिबनी हाइना इरान की स्टेट मीडिया न फोंदोखिबने पाव असिना हाई हौजिक मिडल ईस्ट उंखनब हेंगलतुना इजराइल अमसुंग इरान अनिगी मनुंगदा लान चथरकपदगे हॉर्मुज की स्टेटसु हौजिक थ्रेट की लेवल द लेरे अदुमकपु ऑयल टैंकर सिंगी चथोक चसिनदे हौजिक फावबगी ओइना अयेटपा अमदि अपनबा अमत लैत्रे डोनाल्ड ट्रम्पना सीज फायर की वाफम लाउथोख्रब मतुंग तेरान डिस्ट्रिक्ट लेदिबा मियोइसिंग मफम अदु थादोक्तुना चनखिनबा इजरायली मिलिट्री न वार्निंग तौख्रे हाइरे मियोय 13 पॉजिटिव ओइदुना कोविड-19 पॉजिटिव ओइबा 183 सुख्रे हौखिबा पुंग कुनमरी असिदा मियोय 13 कोविड-19 पॉजिटिव ओइदुना अपुनबा कोविड केस 183 सुख्रे ngasi पॉजिटिव ओइखिबासिंगदे इम्फाल ईस्ट दगी 3 अमसुंग इम्फाल वेस्ट दगी 3 ने ngasi मियोय 13 डिस्चार्ज तौखिबगा लोइनना पुन्ना मियोय 30 डिस्चार्ज तौख्रे लोइनना एक्टिव केस ओइना मियोय 153 लेइरे इंडिया की वैना पुनबे एक्टिव केस 3,915 लेरंबदगे 3,940 हंधख्रे ngarang कोविड-19 नाबा मियोय अहुम लैखिदबगा लोइनना लैखिदबा मिगी मसिंग 123 यौख्रे हाइरे लैबाक असगी स्टेटसिंग की मनुंगदा केरला ना पुनबे एक्टिव केस 430 लैदुना ख्वाइदगी वांगबा स्टेट ओइरे वेस्ट बेंगल ना एक्टिव केस 493 लैदुना अनिसुबा अमदे गुजरात ना 500 लैदुना अहुम सुबदा लैरे